ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯣꯡꯆꯥꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅꯃꯛꯀꯤ ꯁꯤꯡꯅꯔꯕ? ꯐꯩ ꯖꯣꯟ, ꯑꯩꯁꯨ ꯇꯞꯅ ꯇꯞꯅ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯄ ꯇꯥꯕꯅꯤ꯫ ꯖꯣꯟ, ꯑꯩꯁꯦ ꯐꯔꯤꯉꯩꯗꯤ ꯐꯕꯅꯤ, ꯏꯊꯛꯇ ꯀꯥꯔꯒ ꯁꯥꯟꯅꯔꯛꯂꯗꯤ ꯑꯩꯁꯨ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ꯫ ꯖꯣꯟ ꯁꯤꯂꯤꯌꯥꯒꯤ ꯋꯥꯈꯜꯕꯨ ꯈꯟꯒꯗ꯭ꯔꯥ ꯑꯣꯐꯤꯁꯀꯤ ꯋꯥꯈꯜꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯊꯥ ꯁꯥꯔꯦ꯫ ꯖꯣꯟ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯁꯤꯂꯤꯌꯥꯒꯤ ꯑꯣꯚꯔ ꯑꯦꯛꯇꯤꯡ, ꯃꯥꯅ ꯉꯥꯡꯈꯤꯕ ꯋꯥꯍꯩ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯇꯧꯗꯨ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯋꯥꯟꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯁ꯭ꯀꯣꯔꯠꯁꯤꯡꯗꯨꯁꯨ ꯄꯨꯗꯨꯅ ꯒꯥꯔꯤ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯔꯒ ꯂꯥꯛꯏ꯫ ꯁꯣꯝꯗ ꯁꯤꯂꯤꯌꯥ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯤꯝꯇꯣꯟꯅ ꯃꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯈꯩ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯤꯂꯤꯌꯥꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯃꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯏꯃꯥ, ꯃꯦꯝꯇꯣꯟꯅ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯅꯅꯦꯒ ꯂꯩꯃꯤꯟꯅꯍꯜꯂꯝꯕꯅꯤ ꯏꯃꯥꯅ, ꯄꯨꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ? ꯎꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯉꯁꯤ ꯎꯅꯗ꯭ꯔꯁꯨ ꯏꯆꯥꯒꯤ ꯍꯛꯆꯥꯡꯅ ꯈꯔ ꯐꯒꯠꯂꯛꯂꯒ ꯏꯃꯥꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯗꯕꯅꯤ꯫ ꯁꯤꯂꯤꯌꯥ ꯍꯔꯥꯎꯅ, ꯑꯁꯦꯡꯕ꯭ꯔꯣ ꯏꯃꯥ? ꯊꯥꯗꯣꯏꯂꯦꯝꯕꯤ ꯃꯃꯥ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯏꯆꯦ, ꯏꯕꯦꯝꯃꯁꯦ ꯅꯥꯕ ꯐꯔꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜꯁꯨ ꯌꯥꯎꯖꯗꯦ, ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ꯫ ꯃꯦꯝꯇꯣꯟꯅ, ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗ꯭ꯔꯦ, ꯃꯄꯥꯅꯁꯨ ꯌꯥꯔꯛꯂꯣꯏ꯫ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯤꯉꯣꯜ ꯍꯥꯏꯕꯕు ꯃꯥ ꯈꯛꯇꯅꯤ꯫ ꯅꯣꯡꯗꯝ ꯊꯤꯅ ꯇꯝꯂꯝꯕꯅ ꯏꯆꯥꯁꯦ ꯃꯅꯤꯡ ꯊꯨꯡꯖꯗ꯭ꯔꯕꯅꯤ꯫ ꯊꯥꯗꯣꯏꯂꯦꯝꯕꯤ ꯇꯞꯅ, ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯈꯛ ꯀꯣꯛꯍꯜꯂꯥꯏꯟ ꯑꯣꯏꯅ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯒꯤ ꯇꯝꯄꯥꯛꯊꯛ ꯑꯁꯤꯗꯐꯥꯎ ꯍꯤꯞꯄ ꯐꯪꯗꯅ ꯃꯄꯨ ꯃꯥꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯃꯥ ꯑꯩꯒꯤ ꯈꯣꯝꯂꯥꯡꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯄꯤꯊꯛꯄ ꯐꯪꯖꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯄꯥꯒ ꯑꯩꯒꯅ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯕꯗꯣ꯫ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯂꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯊꯣꯏꯕ ꯑꯁꯤꯕꯨ ꯍꯦꯛ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯉꯥꯜ ꯑꯃ ꯃꯄꯥꯒ ꯑꯩꯒꯗ ꯄꯤꯔꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯗꯨꯕꯨꯗꯤ ꯀꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯏꯆꯥ ꯁꯤꯂꯤꯌꯥꯁꯦ ꯑꯩꯒꯤ ꯏꯆꯥꯗꯨꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯈꯤ꯫ ꯃꯥꯅꯁꯨ ꯃꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯩꯈꯣꯏꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯒꯁꯨ ꯑꯩ ꯃꯄꯥꯒ ꯇꯥꯟꯅꯔꯒ ꯃꯥꯡꯒꯣꯜ ꯀꯥꯖꯔꯛꯀꯦ꯫ ꯁꯤꯂꯤꯌꯥ ꯊꯥꯗꯣꯏꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯒꯤ ꯄꯤ ꯇꯥꯔꯛꯏ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯆꯥꯅ? ꯀꯞꯀꯅꯨ, ꯏꯃꯥꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ꯫ ꯁꯤꯂꯤꯌꯥꯅ, ꯏꯃꯥ꯫ ꯇꯥꯂꯛ ꯑꯗꯨꯗ ꯆꯥꯟꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯁꯤꯂꯤꯌꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯁꯤꯂꯤꯌꯥꯅ ꯍꯤꯞꯂꯤꯕ ꯕꯦꯗ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯁꯤꯂꯤꯌꯥ ꯖꯣꯟꯒꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯖꯣꯟ ꯁꯤꯂꯤꯌꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯁꯤꯂꯤꯌꯥ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯋꯥꯜꯂꯣꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯈꯤ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ, ꯊꯣꯏꯕ, ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯀꯩꯗꯧꯔꯦ? ꯖꯣꯟꯅ, ꯏꯃꯥ, ꯑꯁꯣꯛꯄꯁꯤ ꯍꯨꯟꯗꯣꯛꯂꯝꯃꯒ ꯑꯁꯣꯝꯗ ꯗ꯭ꯌꯨꯇꯤ ꯇꯧꯕꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯊꯥꯗꯣꯏꯂꯦꯝꯕꯤ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯁꯤꯂꯤꯌꯥꯅ, ꯕꯣꯁ, ꯑꯗꯨꯝ ꯆꯠꯄꯤꯌꯨꯔꯣ, ꯏꯃꯥꯈꯣꯏꯁꯨ ꯒꯥꯔꯗꯁꯨ ꯃꯌꯥꯝ ꯂꯩꯁꯤꯗꯤ꯫ ꯖꯣꯟ ꯁꯤꯂꯤꯌꯥꯗ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯁꯤꯂꯤꯌꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯊꯋꯥꯟꯅ, ꯃꯤꯁ ꯁꯤꯂꯤꯌꯥ, ꯋꯥꯈꯜ ꯊꯣꯏꯅ ꯑꯋꯥꯕ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯈꯟꯒꯦ ꯍꯥꯏꯔꯁꯨ ꯑꯅꯥꯕꯗꯣ ꯐꯔꯒ ꯈꯜꯂꯣꯕ꯫ ꯁꯤꯂꯤꯌꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯛꯏ꯫ ꯖꯣꯟ ꯅꯍꯥꯟꯈꯩ ꯌꯦꯡꯁꯤꯜꯂꯨꯗꯕ ꯁꯤꯂꯤꯌꯥꯒꯤ ꯁꯨꯃꯦꯗꯥꯏ ꯄꯨꯕꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯊꯒ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯦꯡꯅ ꯃꯊꯟꯇ ꯅꯣꯛꯏ꯫ ꯁꯤꯂꯤꯌꯥꯗꯨ ꯀꯦꯗꯕꯤ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩ꯫ ꯆꯨꯏꯖꯥꯏꯅꯔꯕꯤ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡ ꯃꯔꯛꯇꯒꯤ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ, ꯅꯣꯛꯂꯛꯄ ꯃꯤꯅꯣꯛ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯃꯤꯠ ꯀꯨꯞꯊꯒ ꯌꯦꯡꯖꯔꯤꯕ ꯖꯣꯟꯒꯤ ꯊꯃꯣꯏꯕꯨ ꯍꯨꯈꯤꯕꯒꯨꯝ ꯇꯧꯔꯦ꯫
ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯃꯌꯥꯔꯅꯤ ꯅꯪꯕꯣ ꯀꯔꯤꯁꯨ ꯃꯔꯤꯌꯥꯕꯨ ꯄꯨꯕꯅꯣ? ꯅꯍꯥꯟꯈꯩꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯨꯗ꯭ꯔꯒ ꯉꯁꯤ ꯑꯁꯤꯅ ꯀꯔꯤꯒꯤ ꯃꯤꯐꯝ ꯍꯣꯡꯗꯒꯤ ꯌꯦꯡꯅꯤꯡꯂꯤꯕ? ꯑꯉꯥꯎꯋꯩꯒꯤ ꯊꯃꯣꯏꯁꯦ ꯃꯄꯥꯟ ꯊꯣꯛꯂꯛꯀꯗꯣꯔꯦ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯊꯣꯏꯕ ꯆꯥꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯌꯨꯝꯗꯒꯤ ꯆꯥꯛ ꯂꯧꯔꯨꯁꯤ꯫ ꯃꯦꯝꯇꯣꯟꯅ ꯌꯥꯔꯅꯤꯗ ꯏꯅꯥꯎ ꯏꯆꯦ ꯑꯗꯨꯝ ꯆꯠꯂꯒ ꯂꯧꯔꯒꯦ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯌꯥꯗꯦ ꯑꯩꯅ ꯂꯧꯔꯨꯗꯣꯏꯅꯤ꯫ ꯏꯆꯦꯅ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯏꯆꯥ ꯁꯤꯂꯤꯌꯥꯕꯨ ꯁꯪꯗꯨꯅ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯆꯠꯂꯒ ꯂꯧꯔꯒꯦ꯫ ꯃꯦꯝꯇꯣꯟꯁꯨ ꯋꯥ ꯀꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯊꯣꯏꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯟ ꯇꯔꯪ ꯑꯃꯗ ꯈꯨꯝꯂꯛꯏ꯫ ꯀꯥꯏꯗꯅ ꯆꯠꯇꯣꯏꯕ? ꯊꯥꯗꯣꯏꯅ ꯏꯃꯥꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯆꯥꯛ ꯂꯧꯔꯨꯁꯦ꯫ ꯆꯥꯟꯅ ꯑꯣꯁꯦ ꯏꯃꯥꯁꯤꯒ ꯆꯥꯛ ꯂꯧꯕ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯧꯁꯣ꯫ ꯊꯋꯥꯟꯅ ꯌꯦꯁ ꯁꯔ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯁꯨ ꯃꯆꯥꯅ ꯋꯥ ꯇꯨꯕꯠ ꯀꯛꯂꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯣꯁꯤ ꯊꯋꯥꯟꯒ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯔꯝꯃꯤ꯫ ꯆꯥꯟ ꯁꯤꯂꯤꯌꯥꯗ ꯉꯁꯥꯏꯈꯩ ꯃꯤꯐꯝ ꯍꯣꯡꯗꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯤꯂꯤꯌꯥ ꯍꯥꯏꯐꯦꯠꯇꯪ ꯆꯥꯟꯗ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯟꯅ ꯃꯃꯤꯠ ꯀꯨꯞꯊꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯀꯔꯤ ꯂꯥꯏꯕꯛ ꯑꯣꯛꯅꯔꯖꯥꯠꯅꯣ ꯑꯁꯨꯛ ꯃꯨꯟꯅ ꯆꯥꯗꯨꯒ ꯌꯦꯡꯕꯤꯔꯤꯁꯤꯕꯣ? ꯀꯤꯕꯨ ꯀꯤꯖꯔꯛꯀꯗꯣꯔꯦ ꯑꯩꯗꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯦ꯫ ꯆꯥꯟꯅ ꯅꯪꯕꯨ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ? ꯁꯤꯂꯤꯌꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯆꯥꯟꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯆꯥꯟꯅ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ, ꯀꯩꯀꯩ ꯆꯥꯅꯤꯡꯒꯦꯕ? ꯃꯦꯝꯇꯣꯟꯅ ꯏꯕꯨꯡꯉꯣ ꯁꯥꯔ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯆꯥꯕ ꯌꯥꯔꯝꯈꯤꯔꯣꯏ꯫ ꯃꯥꯅ ꯌꯥꯕ ꯍꯥꯏꯕꯕꯨ ꯆꯝꯐꯨꯠꯀꯨꯝꯕꯗꯤ ꯌꯥꯅꯤ꯫ ꯆꯥꯟ ꯏꯄꯪ ꯄꯪꯅ ꯏꯃꯥ ꯆꯝꯐꯨꯠꯁꯤꯕꯨ ꯀꯗꯥꯏꯗ ꯌꯣꯜꯂꯝꯒꯅꯤ? ꯃꯦꯝꯇꯣꯟꯁꯨ ꯏꯉꯛ ꯉꯛꯅ ꯈꯪꯗꯦꯕꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯕꯨꯡꯉꯣ ꯁꯥꯔ꯫ ꯆꯥꯟꯅ ꯏꯃꯥ ꯅꯆꯥꯗ ꯁꯥꯔ ꯇꯞꯂꯤꯕꯗꯣ ꯃꯊꯪꯗꯒꯤꯗꯤ ꯇꯞꯄꯤꯔꯛꯀꯅꯨ, ꯅꯆꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ, ꯏꯕꯨꯡꯉꯣ ꯑꯗꯨꯝ ꯀꯧꯕꯤꯌꯣ꯫ ꯃꯦꯝꯇꯣꯟꯅ ꯍꯣꯏ꯫ ꯁꯣꯝꯗꯅ ꯁꯤꯁꯤꯌꯥ ꯄꯨꯅꯦꯗ ꯂꯩꯈꯤꯕ ꯃꯥꯒꯤ ꯃꯆꯦ ꯑꯗꯨꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯤꯔꯟꯕ꯭ꯂꯥꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯕꯨ ꯂꯥꯏꯔꯤꯛꯀ ꯄꯥꯕ꯭ꯔꯣ? ꯁꯤꯁꯤꯌꯥꯅ ꯏꯆꯦ ꯄꯥꯕꯨꯗꯤ ꯄꯥꯏꯌꯦꯕ, ꯑꯗꯣ ꯉꯥꯡꯅꯕꯗꯤ ꯈꯨꯋꯥ ꯑꯃ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯗꯅ ꯇꯧꯔꯤꯅꯤ꯫ ꯀ꯭ꯂꯥꯁ 8, 9 ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯉꯥꯎ ꯊꯤꯅꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯑꯉꯥꯡꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯒꯅꯨꯀꯣ, ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯤ꯫ ꯏꯆꯦ ꯑꯩꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯏ ꯈꯪꯗꯅ ꯍꯦꯟꯖꯤꯜꯂꯛꯄ ꯑꯃ ꯌꯥꯎꯔꯦꯗ꯫ ꯑꯗꯣ ꯅꯪꯅ ꯃꯊꯛ ꯊꯣꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ나 ꯈꯔ ꯍꯜꯂꯣ꯫ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯣ? ꯏꯆꯦꯁꯨ ꯐꯖꯅ ꯈꯪꯗꯦꯗ, ꯊꯣꯛꯂꯛꯄ ꯐꯥꯎ ꯌꯥꯗꯣꯏ ꯃꯥꯟꯗꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯁꯨꯇꯤ ꯄꯥꯛꯅ ꯊꯥꯕ ꯊꯕꯛ ꯅꯠꯇꯕꯅꯤꯅ꯫ ꯑꯗꯣ ꯏꯆꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯊꯕꯛ ꯀꯣꯝꯃꯀꯥꯟꯗ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯀꯣ꯫ ꯍꯣꯏ ꯆꯤꯆꯦ ꯅꯨꯡꯁꯤꯕꯤ, ꯕꯥꯏ ꯕꯥꯏ꯫ ꯕꯥꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯁꯤꯁꯤꯌꯥꯅ ꯋꯥꯔꯤꯐꯥꯎ ꯐꯖꯅ ꯁꯥꯟꯅꯕ ꯐꯪꯗꯦ ꯇꯧꯔꯤꯁꯦ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯖꯣꯏꯇꯤꯅ ꯅꯣꯏ ꯆꯦꯔꯣ? ꯁꯤꯁꯤꯌꯥꯅ ꯃꯥꯅꯦ꯫ ꯖꯣꯏꯇꯤꯅ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯃꯁꯛꯐꯥꯎ ꯎꯈꯤꯗ꯭ꯔꯦꯅꯦ ꯅꯣꯏ ꯆꯦꯗꯣ? ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯁꯨꯅꯦ, ꯈꯣꯟꯖꯦꯜ ꯐꯥꯎ ꯇꯣꯏꯅ ꯇꯥꯕ ꯐꯪꯗꯦ ꯑꯩꯈꯣꯏꯗꯤ꯫ ꯇꯅꯤꯛꯅ ꯌꯥꯔꯤꯗꯣ ꯀꯩꯗꯧꯔꯒꯦ, ꯗ꯭ꯌꯨꯇꯤꯅ ꯇꯧꯔꯤꯁꯦ ꯀꯧꯕꯤꯔꯕꯣ? ꯖꯣꯏꯇꯤꯅ ꯅꯪꯗꯤ ꯅꯆꯦ ꯂꯩꯇꯕꯅꯤꯅ ꯇꯥꯅꯤꯡꯉꯝꯃꯣꯏꯅꯦ꯫ ꯇꯅꯤꯛꯅ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ, ꯅꯊꯧꯗꯣ ꯇꯧ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ꯫ ꯁꯤꯁꯤꯌꯥꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯃꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯗ꯫ ꯇꯅꯤꯛꯅ ꯈꯔ ꯑꯗꯨꯝ ꯇꯥꯕꯅꯤ꯫ ꯀꯔꯝ ꯀꯥꯟꯗꯒꯤ ꯇꯥꯔꯛꯏꯕ ꯒ꯭ꯌꯥꯟꯅꯣ? ꯉꯔꯥꯡꯅ ꯇꯥꯖꯔꯦ ꯏꯕꯦꯝꯃ꯫ ꯖꯣꯏꯇꯤꯅ ꯌꯥꯝ ꯃꯥꯜꯂꯦ꯫ ꯁꯤꯁꯤꯌꯥꯅ ꯌꯥꯔꯦ ꯅꯪꯁꯨ ꯀꯔꯤꯅꯣ? ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯦꯝꯇꯣꯟꯅ ꯆꯥꯛꯇꯣ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯑꯦꯟꯖꯥꯡꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯔꯦ꯫ ꯊꯥꯗꯣꯏꯂꯦꯝꯕꯤ ꯁꯤꯂꯤꯌꯥꯕꯨ ꯆꯝꯐꯨꯠ ꯏꯟꯕꯤꯔꯤ꯫ ꯁꯤꯂꯤꯌꯥꯅ
ꯌꯥꯔꯅꯤ ꯏꯃꯥ ꯆꯥꯅ ꯈꯔ ꯆꯥꯁꯤꯜꯂꯣ ꯆꯥꯛ ꯆꯥꯕꯁꯨ ꯅꯠꯇꯦ ꯆꯝꯐꯨꯠ ꯈꯔ ꯈꯛ ꯆꯥꯕꯗ ꯑꯗꯨꯒ ꯌꯥꯝ ꯋꯥ ꯉꯥꯡꯅꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯁꯤꯂꯤꯌꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯆꯥꯅ ꯏꯃꯥ ꯆꯝꯐꯨꯠꯇꯣ ꯑꯩ ꯏꯟꯕꯤꯔꯒꯦ ꯀꯗꯥꯏ ꯄꯤꯔꯣ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯌꯥꯔꯅꯤꯌꯦ ꯏꯃꯥ ꯑꯗꯨꯝ ꯏꯜꯂꯒꯦ ꯆꯥꯟ ꯃꯃꯥꯗꯒꯤ ꯆꯝꯐꯨꯠꯇꯨ ꯃꯨꯜꯂꯒ ꯂꯧꯏ ꯑꯗꯨꯒ ꯁꯤꯂꯤꯌꯥꯗ ꯏꯁꯦ ꯆꯥꯎꯑꯣ ꯁꯤꯂꯤꯌꯥꯅ ꯌꯥꯔꯅꯤꯌꯦ ꯕꯣꯁ ꯆꯥꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯏꯟꯕꯤꯗꯣꯏꯅꯦ ꯆꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯄꯨꯟꯗꯨ ꯁꯤꯂꯤꯌꯥꯒꯤ ꯃꯆꯤꯔꯣꯏ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯤ ꯁꯤꯂꯤꯌꯥꯁꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯆꯥꯅ ꯏꯜꯂꯤꯕ ꯆꯝꯐꯨꯠ ꯑꯗꯨ ꯆꯥꯏ ꯆꯥꯅ ꯅꯪꯒꯤ ꯕꯣꯁꯁꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯗ ꯌꯧꯈꯤꯒꯦꯀꯣ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯏꯃꯥꯈꯣꯏ ꯂꯩꯔꯤꯁꯤꯗ ꯑꯗꯨꯝ ꯍꯥꯏꯌꯨꯀꯣ ꯁꯤꯂꯤꯌꯥ ꯋꯥꯗꯤ ꯉꯥꯡꯗꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯆꯥꯟ ꯊꯋꯥꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣꯁꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯦ ꯊꯋꯥꯟꯅ ꯌꯦꯁ ꯁꯔ ꯆꯥꯟ ꯆꯝꯐꯨꯠꯇꯨ ꯃꯃꯥꯗ ꯑꯃꯨꯛ ꯄꯤꯔꯝꯂꯒ ꯊꯋꯥꯟꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯁꯟ ꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯈ꯭ꯔꯦ ꯃꯦꯝꯇꯣꯟꯅ ꯕꯦꯃꯥ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯔꯣ ꯁꯤꯂꯤꯌꯥꯅ ꯍꯣꯏ ꯏꯃꯥ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯏꯆꯥꯕꯨ ꯍꯛꯆꯥꯡꯗꯣ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯏꯃꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯍꯣꯏ ꯏꯃꯥ ꯊꯥꯗꯣꯏꯅ ꯃꯣꯏ ꯕꯥꯕꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ ꯂꯥꯛꯑꯣ ꯁꯤꯗꯔꯊꯥꯅ ꯃꯃꯥ ꯑꯩ ꯆꯥꯈꯤꯔꯣꯏꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ ꯊꯦꯡꯂꯅꯤꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯧꯖꯤꯛ ꯆꯥꯍꯧꯕꯅ ꯐꯠꯂꯣꯏꯗ꯭ꯔꯣ ꯁꯤꯗꯔꯊꯥꯅ ꯅꯣꯏ ꯆꯥꯊꯣꯛꯂꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯍꯣꯏ ꯍꯣꯏ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯆꯥꯟ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯀꯥꯛꯄ ꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯏ ꯊꯋꯥꯟꯅ ꯁꯔ ꯀꯣꯜ ꯂꯥꯛꯑꯦ ꯆꯥꯟ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧ ꯊꯋꯥꯟꯅ ꯍꯜꯂꯣ ꯅꯣꯡꯁꯥꯕ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯉꯥꯡꯈꯩꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔ ꯃꯥꯜꯂꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯀꯌꯥ ꯂꯥꯛꯈꯤꯅꯤ ꯃꯗꯨꯐꯥꯎ ꯋꯥꯠꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯪ ꯅꯁꯥ ꯁꯣꯛꯍꯧꯗꯕ ꯌꯥꯝ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯗꯨꯗ ꯗ ꯏꯟ ꯑꯣꯏꯔꯝꯒꯗꯕꯅꯤ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯄꯅ ꯆꯥꯟꯁꯨ ꯇꯥꯔꯤꯕꯅꯤ ꯆꯥꯅ ꯐꯔꯦꯅꯦ ꯑꯩꯕꯨꯗꯤ ꯑꯁꯣꯛꯄ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯃꯨꯛꯆꯔꯤꯗꯣ ꯅꯪꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯏꯗꯤꯁ ꯑꯃꯗꯤ ꯀꯥꯛꯄ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ ꯅꯣꯡꯁꯥꯕꯅ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯇꯨꯒ ꯆꯥꯅꯕ ꯊꯕꯛ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯆꯥꯅ ꯎꯁꯤꯠꯇꯕ ꯍꯧꯔꯛꯂꯗꯤ ꯎꯁꯤꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕꯤ ꯂꯥꯟꯊꯦꯡꯅꯕꯗꯤ ꯉꯝꯗ꯭ꯔꯒ ꯐꯣꯟꯗꯒ ꯑꯀꯟ ꯁꯥꯕ ꯅꯪ ꯑꯩꯅ ꯅꯋꯥ ꯂꯧꯗꯦ ꯅꯣꯡꯁꯥꯕꯅ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯆꯥꯟ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯑꯅꯤꯗꯨꯗ ꯑꯣꯏꯅ ꯁꯥꯟꯊꯕ ꯍꯧꯔꯛꯏ ꯅꯣꯡꯁꯥꯕ ꯁꯥꯎꯅ ꯃꯤꯁꯇꯔ ꯆꯥꯟ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯂꯝꯕꯤ ꯂꯩꯔꯣꯏ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯣ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯨꯛꯂꯤꯗꯣ ꯇꯦꯊꯔꯕ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯈꯤꯅꯤ ꯅꯣꯡꯁꯥꯕ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯣꯟꯖꯒꯤ ꯉꯥꯛꯇꯅꯤ ꯄꯪꯇꯧꯃꯛꯁꯨ ꯇꯧꯔꯛꯀꯅꯨꯗ ꯅꯁꯥ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯆꯥꯟꯅ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯒꯅꯤ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯒꯅꯤ ꯅꯁꯥꯅ ꯊꯛꯆꯕ ꯂꯥꯡꯗꯤ ꯅꯁꯥꯅ ꯊꯛꯆꯕ ꯇꯥꯕꯅꯤ ꯀꯔꯝꯕ ꯁꯥꯅꯣ ꯅꯪꯒꯤ ꯂꯥꯡꯗꯨꯗ ꯊꯨꯒꯗꯧꯕ ꯅꯪꯅ ꯁꯥꯟꯅꯗꯅ ꯅꯣꯡꯁꯥꯕꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯦꯠꯇ ꯋꯥ ꯅꯪꯅ ꯅꯣꯡꯁꯥꯕꯗꯤ ꯁꯤꯡꯅꯔꯛꯂꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯅꯕ ꯇꯥꯏꯗꯅ ꯑꯗꯨꯗꯤ ꯆꯥꯟꯅ ꯅꯪꯅ ꯇꯧꯔꯛꯂꯤꯈꯩ ꯑꯩꯅ ꯍꯦꯟꯅ ꯇꯧꯔꯛꯀꯅꯤ ꯅꯪꯅ ꯁꯤꯡꯅꯔꯛꯂꯤꯈꯩ ꯑꯩꯅ ꯍꯦꯟꯅ ꯁꯤꯡꯅꯔꯛꯀꯅꯤ ꯅꯣꯡꯁꯥꯕꯅ ꯁꯤꯔꯝꯗꯥꯏ ꯇꯥꯡꯀꯛ ꯌꯧꯔꯛꯄꯁꯤꯗ ꯅꯨꯄꯥꯁꯦ ꯃꯔꯣꯟ ꯌꯥꯝ ꯂꯣꯜꯂꯤꯗ ꯌꯦꯡꯉꯨ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯑꯗꯨꯒ ꯅꯪꯒ ꯌꯥꯝ ꯅꯛꯅꯔꯤꯕ ꯁꯤꯂꯤꯌꯥ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕꯁꯨ ꯅꯣꯡꯁꯥꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯁꯥꯕ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯆꯥꯟ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩꯗꯨ ꯃꯈꯥꯗ ꯂꯪꯊꯣꯛꯂꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯒꯥꯔꯤꯗꯨ ꯏꯕꯝ ꯆꯥꯅ ꯊꯧꯗꯨꯅ ꯑꯣꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ
Somdana nungshaba mai haukai sauri urde singna Hꯧꯖꯤꯛ ꯅꯪꯅ ꯁꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯡꯅꯕ ꯍꯧꯔꯛꯂꯗꯤ ꯀꯩꯗꯧꯕ ꯇꯥꯏ ꯍꯥꯏꯕꯗꯣ ꯅꯁꯥ ꯅꯊꯟꯇ ꯈꯟꯖꯧ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯅꯕ ꯇꯧ ꯎꯔꯗꯦꯁꯤꯡꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯍꯜꯂꯨ nungshabana ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯄꯦꯇꯧ ꯑꯃꯅ ꯅꯨꯡꯁꯥꯕ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯋꯥꯗꯨꯗꯅꯤ urde singna ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯑꯣ ꯃꯗꯨꯗꯇ ꯈꯪꯒꯗꯧꯕꯅꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯎꯁꯤꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯋꯥꯕ ꯈꯜꯍꯜꯂꯛꯀꯅꯨ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕ తాꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯨ ꯑꯣꯏꯈꯤꯕ ꯌꯥꯏ nungshabana ꯄꯥꯕꯨꯡ ꯄꯣꯊꯥꯕꯤꯔꯣ ꯔꯤꯂꯦꯛꯁ ꯄꯥꯕꯨꯡꯕꯨ ꯐꯖꯅ ꯄꯣꯊꯥꯍꯜꯂꯨꯁꯣ Rolexna ꯍꯣꯏ ꯁꯔ urde singna ꯍꯣꯏ ꯀꯅꯥ ꯂꯩ Rolexna ꯁꯔ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯑꯩꯒꯤ ꯒꯨꯂꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ Rolexna ꯁꯔ ꯁꯤꯗ ꯂꯩꯖꯔꯦ ꯀꯗꯥꯏ ꯄꯤꯔꯣ gulidu Rolex ki makhutagi lauraga mayada thoklanglili aduga table mathakta thamliba ising pik thana yauriba glass tu lauraga amuk ising du thai Rolex na ꯁꯔ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯕ urde singna ꯄꯣꯊꯥꯕꯅꯕꯨ ꯍꯦꯟꯅ ꯋꯥꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯃꯣꯜꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗꯨꯗ ꯆꯠꯁꯤ ꯃꯗꯨꯗꯅ ꯋꯥꯈꯜꯁꯨ ꯈꯔ ꯏꯪꯗꯧ ꯃꯥꯜꯂꯤ ꯍꯣꯏ ꯁꯔ ꯃꯗꯨꯅ ꯐꯔꯅꯤ urde singsu mapanda tholai nungshabana ꯄꯥꯕꯨꯡ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯗꯨꯅ ꯃꯇꯝ ꯌꯥꯝ ꯐꯠꯇꯦ ꯌꯥꯝ ꯊꯥꯞꯅ ꯆꯠꯊꯣꯛꯈꯤꯅꯨ ꯎꯔꯗꯦꯁꯤꯡ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯔꯤꯒꯦ ꯌꯥꯝ ꯊꯥꯞꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯂꯩꯕꯗꯣ ꯆꯠꯇꯕ ꯀꯨꯏꯔꯦ ꯀꯃꯥꯏꯅ ꯇꯧꯔꯨꯒꯦ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ nungshabana ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯄꯥꯕꯨꯡ urde singna ꯔꯣꯂꯦꯛꯁꯀ ꯀꯨꯕꯔꯒ ꯑꯉꯥꯡ ꯈꯔꯒ ꯆꯠꯂꯒꯦ nungshabana ꯆꯠꯄꯗ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ ꯄꯥꯕꯨꯡ ꯑꯦꯝꯁꯦ ꯁꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ urde singna ꯀꯥꯟꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ urde singdu thawasadana magi angang singduga nambolda leiba makhoigi farm adomda haithakri numidang wairamgi matamni silia tumlambadagi mamitu panglaga kuilei leiduna yenglaga tapna gaurai ima mem tona ꯏꯃꯥ ꯁꯤꯗ ꯂꯩꯌꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ Siliana ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ Chana ꯁꯤꯂꯤꯌꯥ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨ ꯅꯪ ꯕꯣꯁ ꯂꯩꯔꯨꯒꯦ oi boss Chan ising leiba mapanda tholai machindasu karino tapna murum soli ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯀꯔꯤ ꯅꯨꯡꯒꯤ ꯊꯕꯛ ꯍꯥꯞꯂꯝꯕꯅꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯁꯤꯗꯧ ꯁꯔꯨꯛꯇꯨ ꯃꯥ ꯅꯣꯏꯅ ꯁꯣꯛꯄꯤꯕꯅꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦ Chan ising do leuraga Siliana leiriba room aduda lai Chana ꯏꯃꯥ ꯏꯁꯤꯡ ꯁꯤꯗ ꯂꯩꯔꯦ ꯁꯦ Memton ising do chandagi lauraga Siliada spoon na tauraga inbi Memton gi phone do ring lai Memton na Hello iche Thoinu na Mem Thoi ibi madubu kyam thina soklage ne somdana chanu pasina phone do na khambangam dadana tore ini Memton na iche kaisham sopana teda aigi cha ngawbudo lakna fana bangam dabani yam ngawshina bani aduga makhongdu yamna yawbane khara sena biu Thoinu na oh khangi ke dorage aishu ne chanu pase nahan ke ngawshinarasu ngasidi onthokna maram mokhar poni se ne chanu pasina phone amta paigi